ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯧꯔꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯀꯥꯟꯅꯕ ꯑꯐꯕ ꯉꯛꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯕꯣꯔ ꯄꯤꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃꯗꯤ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯒ ꯑꯐꯕ ꯀꯥꯟꯅꯕꯗꯨꯇꯪ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕ ꯑꯗꯨꯗꯤ ꯂꯪꯊꯣꯛꯄꯤꯈꯣ꯫ ꯃꯔꯨꯑꯣꯏꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯌꯥꯝꯅ ꯇꯥꯛꯍꯟꯅꯤꯡꯏ꯫ ꯋꯥꯈꯜ ꯂꯦꯞꯇ꯭ꯔꯤꯕ ꯅꯍꯥ ꯉꯛꯇ ꯑꯣꯏꯕꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛꯇ꯫ ꯋꯥꯔꯤ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯅꯤ꯫ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯌꯨꯝꯕꯨꯗꯤ ꯊꯪꯅꯗꯦ, ꯂꯩꯀꯥꯏꯕꯨꯗꯤ ꯄꯨꯜꯂꯤ꯫ ꯏꯕꯥꯅꯤꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯨꯅ ꯇꯤꯟꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯗ ꯆꯠꯂꯤꯕꯨ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯍꯦꯛꯇ ꯊꯥꯖꯕ, ꯂꯣꯏꯅ ꯌꯥꯕ, ꯇꯧꯅꯤꯡꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄ꯫ ꯃꯕꯥꯅꯤ ꯄꯨꯜꯂꯗꯤ ꯀꯥꯇꯨ ꯀꯥꯔꯟꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯔꯣꯏ, ꯑꯐꯕ ꯉꯥꯛꯇ ꯇꯧꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯖꯕ ꯏꯃꯥꯟꯅꯕꯤ ꯑꯃꯈꯛꯅꯤ꯫ ꯏꯕꯥꯅꯤꯁꯦ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯕ ꯋꯥ ꯐꯥꯎꯕ ꯏꯕꯥꯅꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯅꯩ꯫ ꯄꯨꯛꯆꯦꯜꯁꯨ ꯌꯥꯝꯅ ꯁꯦꯡꯉꯤ, ꯌꯥꯝꯅꯁꯨ ꯆꯝꯃꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯁꯦ ꯏꯕꯥꯅꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯟꯅꯗꯦ, ꯁꯥꯎꯅꯕꯁꯨ ꯂꯩꯇꯦ꯫ ꯑꯔꯩ ꯑꯔꯩꯕꯁꯨ ꯋꯥꯏꯗꯨꯅ ꯁꯦꯠꯂꯒ ꯆꯥꯃꯤꯟꯅꯩ꯫ ꯏꯕꯥꯅꯤꯁꯦ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯂꯩꯀꯥꯏꯗꯒ ꯏꯕꯥꯅꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯤꯅ ꯐꯥꯏꯕꯣꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯛꯂꯛꯅꯩ꯫ ꯏꯕꯥꯅꯤꯅ ꯂꯩꯔꯤꯕ ꯈꯨꯂꯩ ꯆꯥꯛꯂꯩ ꯑꯁꯤꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯑꯁꯤꯗ ꯏꯕꯥꯅꯤꯁꯨ ꯑꯃꯨꯛ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯄꯣꯠꯅꯤꯗ꯫ ꯏꯕꯥꯅꯤꯁꯨ ꯍꯥꯏꯅꯕ ꯌꯥꯎꯏ, ꯏꯕꯥꯅꯤꯁꯤꯕꯨ ꯐꯥꯏꯕꯣꯛ ꯑꯣꯏꯔꯖꯥꯠꯂꯅꯦ, ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯕꯥꯅꯤꯁꯦ ꯑꯃꯃꯝ ꯇꯣꯉꯥꯟꯅ ꯌꯣꯛꯑꯁꯤ ꯀꯥꯏꯗꯨꯅ ꯈꯥꯏꯗꯣꯛꯅꯈ꯭ꯔꯤꯖꯥꯠꯂꯣ? ꯌꯦꯡꯉꯨꯗꯨ, ꯈꯨꯠꯇ ꯁꯝꯕ꯭ꯔꯨ ꯊꯣꯛꯑꯦ ꯅꯪꯁꯨ ꯊꯣꯛꯑꯦ, ꯈꯖꯥꯏꯗ ꯊꯣꯛꯑꯦ ꯅꯪꯁꯨ ꯊꯣꯛꯑꯦ, ꯄꯤꯁꯨꯝ ꯃꯅꯥꯛꯇ ꯊꯣꯛꯑꯦ ꯅꯪꯁꯨ ꯊꯣꯛꯑꯦ, ꯆꯞ ꯃꯥꯟꯅꯩꯁꯤꯕꯣ꯫ ꯑꯗꯣ ꯅꯪ ꯑꯇꯩ ꯀꯔꯥꯏꯗ ꯊꯣꯛꯑꯦ? ꯑꯩꯗꯤ ꯐꯥꯏꯒꯟꯗꯁꯨ ꯊꯣꯛꯏ, ꯄꯨꯛꯇꯁꯨ ꯊꯣꯛꯏ, ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯟꯅꯕ꯫ ꯑꯣꯏꯔꯅꯤ ꯏꯕꯥꯅꯤꯁꯦ ꯐꯥꯏꯕꯣꯛ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯑꯁꯨꯃꯥꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯀ꯭ꯂꯥꯁ 10 ꯀꯥꯕ ꯐꯥꯎꯕꯗꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯕꯁꯨ ꯏꯕꯥꯅꯤꯁꯦ ꯀꯤꯗꯅ ꯀꯅꯥꯝꯇ ꯀꯣꯏꯅꯗꯦ꯫ ꯅꯪ ꯍꯥꯟꯅ ꯀꯣꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯅꯗꯨꯅ ꯂꯩꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯕꯥꯅꯤꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄꯗ ꯈꯔꯗꯤ ꯌꯥꯕ ꯍꯧꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯣꯏꯅꯕꯗꯤ ꯍꯩꯇꯦ꯫ ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯅꯨꯄꯥꯅꯒ ꯇꯥꯟꯅꯔꯒ ꯃꯤꯡ ꯂꯩꯐꯝ, ꯐꯣꯟ ꯅꯝꯕꯔ ꯍꯪꯍꯧꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯊꯥꯕꯜꯗꯒ ꯅꯨꯄꯥꯅ ꯄꯥꯏꯔꯛꯑꯒ ꯃꯤꯡ ꯂꯩꯐꯝ ꯍꯪꯕꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯎ꯫ ꯑꯗꯨꯝꯅ ꯀꯣꯏꯅꯗ꯭ꯔꯕꯗꯤ ꯀꯔꯥꯏꯗ ꯀꯣꯏꯅꯒꯅꯤ? ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯔꯨꯒꯗ꯭ꯔꯥ ꯍꯥꯏꯕ? ꯅꯨꯄꯥꯅ ꯍꯥꯏꯔꯛꯏꯀꯥꯟꯗ ꯌꯥꯎꯍꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯀꯣꯏꯅꯕ ꯍꯥꯏꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯨ ꯇꯥꯟꯅ ꯅꯨꯄꯥꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯏꯗꯣ ꯐꯩ ꯐꯠꯇꯦ, ꯉꯥꯎꯁꯤꯟꯅꯒꯗꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅ ꯌꯥꯝꯅ ꯀꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯩ, ꯆꯝꯁꯨ ꯌꯥꯝꯅ ꯆꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯈꯔ ꯊꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯒ ꯈꯨꯟꯁꯨ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯃꯥꯅꯁꯨ ꯑꯁ ꯅꯨꯄꯥꯁꯦ ꯇꯜꯂꯤꯗ, ꯑꯩꯈꯣꯏ ꯃꯥꯈꯣꯏꯅ ꯈꯪꯂꯛꯂꯒ ꯈꯨꯟꯁꯤꯁꯨ ꯌꯥꯝꯅ ꯅꯛꯄꯅꯤꯅ ꯂꯣꯏꯅ ꯈꯪꯅꯔꯛꯑꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯕꯦꯔꯥ ꯀꯥꯟꯅꯅꯤꯀꯣ, ꯀꯣꯏꯕꯩ ꯀꯣꯏꯕ ꯈꯔ ꯂꯥꯞꯄ ꯑꯣꯏꯅ ꯀꯣꯏꯁꯦ ꯍꯥꯏꯗꯨꯅ ꯃꯥꯅꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯕꯥ, ꯅꯪ ꯃꯥꯒ ꯀꯣꯏꯅꯔꯦꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯣ? ꯃꯥ ꯀꯣꯏꯅ ꯃꯌꯥꯝ ꯑꯃ ꯀꯣꯏꯅꯕ ꯌꯥꯏ ꯀꯩꯅꯣ, ꯑꯐ ꯐꯠꯇꯕ ꯈꯟꯕꯒꯤ ꯋꯥꯅꯤ꯫ ꯃꯥ ꯀꯣꯏꯅꯔꯦꯅ ꯅꯪ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ, ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯗꯥꯎ ꯌꯥꯗꯨꯅ ꯅꯨꯄꯥꯗꯣ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯕ ꯑꯣꯏꯗꯨꯅ ꯑꯩꯅ ꯆꯠꯄ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯄꯣꯔꯠ ꯇꯧꯕꯤ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯗꯨꯁꯨ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯂꯣꯏꯅꯃꯛ ꯇꯧꯏ, ꯑꯗꯨꯕు ꯃꯃꯤꯠ ꯈꯔ ꯌꯥꯝꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯥꯟꯅꯕꯤꯅꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯀꯌꯥ ꯍꯩꯇ꯭ꯔꯦ, ꯅꯨꯄꯥꯗꯨꯅꯁꯨ ꯈꯔ ꯂꯥꯏꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦꯗ꯫ ꯑꯗꯣ ꯏꯃꯥꯟꯅꯕꯤꯗꯗꯤ ꯃꯥꯅ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯉꯥꯛ ꯂꯩꯇ ꯀꯧꯊꯣꯛꯏ꯫ ꯏꯃꯥꯟꯅꯕꯤꯒ ꯑꯩꯒꯁꯨ ꯑꯗꯨꯃꯛ ꯊꯣꯛꯏ, ꯉꯥꯏꯍꯥꯛ ꯎꯅꯔꯒ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯑꯗꯨꯝ ꯆꯪꯂꯛꯏ꯫
ꯃꯕꯥꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯗꯦ꯫ ꯃꯕꯥꯅꯤꯅ ꯂꯥꯞꯅ ꯆꯠꯊꯣꯛꯂꯒ ꯎꯅꯕꯅꯤ꯫ ꯑꯩꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯎꯅꯕ ꯂꯣꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯅ ꯀꯩꯀꯩ ꯍꯥꯏꯅꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯣ ꯑꯗꯨꯗꯤ ꯑꯩ ꯀꯔꯤꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯨ 12 ꯂꯣꯏꯁꯤꯜꯂꯦ꯫ ꯀꯣꯂꯦꯖꯁꯤꯁꯨ ꯄꯨꯟꯅ ꯇꯝꯁꯦ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯇꯝꯃꯤ꯫ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯛꯄꯗ ꯑꯍꯥꯟꯕꯅꯤꯅ ꯁ꯭ꯀꯨꯜ ꯂꯥꯏꯐꯀ ꯀꯣꯂꯦꯖꯀꯗꯤ ꯃꯥꯟꯅꯗꯕꯅꯤꯅ ꯏꯕꯥꯅꯤꯁꯨ ꯀꯣꯂꯦꯖꯇ ꯀꯅꯥꯝꯇ ꯈꯪꯅꯕꯒ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝꯅ ꯀꯤ ꯑꯍꯥꯟꯕꯗꯗꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖꯀꯤ ꯕꯣꯔꯠ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯥꯏꯗꯒꯤ ꯃꯤꯅꯣ ꯈꯪꯗꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯂꯦꯖꯁꯤꯗ ꯇꯝꯃꯤꯕꯁꯦ ꯏꯕꯥꯅꯤ ꯈꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯤ꯫ ꯕꯣꯔꯠ ꯃꯅꯥꯛ ꯑꯁꯤꯗ ꯈꯪꯅꯕ꯭ꯔꯥ ꯈꯪꯅꯗꯕ꯭ꯔꯥ ꯑꯃꯅ ꯑꯃꯨꯛ ꯆꯪꯁꯜꯂꯒ ꯀꯧꯏ, ꯑꯃꯅ ꯑꯃꯨꯛ ꯀꯧꯏ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯑꯃꯅ ꯑꯃꯨꯛ ꯂꯧꯈꯤ, ꯑꯃꯅ ꯑꯃꯨꯛ ꯂꯧꯈꯤ꯫ ꯚꯣꯠ ꯑꯗꯕꯤꯌꯨ, ꯚꯣꯠ ꯑꯗꯕꯤꯌꯨ꯫ ꯀꯣꯛꯄꯨ ꯉꯥꯎꯏ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯀꯣꯂꯦꯖꯇ ꯈꯪꯅꯗꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯉꯥꯛꯇ ꯑꯣꯏꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯃꯤ ꯌꯥꯝꯅ ꯈꯪꯅꯔꯕꯅꯤꯅ꯫ ꯑꯩꯒꯤꯗꯤ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯣꯂꯦꯖ ꯄꯨꯟꯅ ꯇꯝꯗꯦ꯫ ꯃꯥꯗꯤ ꯃꯄꯥꯟꯂꯣꯝꯗ ꯇ꯭ꯔꯦꯅꯤꯡ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒꯤꯁꯤꯗꯤ ꯃꯥꯗꯤ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ, ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ꯫ ꯑꯗꯨꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯕꯨꯗꯤ ꯇꯧꯏ ꯍꯥꯏꯕꯕꯨ ꯀꯣꯂꯦꯖꯇꯤ ꯀꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯌꯥꯝꯕ ꯀ꯭ꯂꯥꯁ ꯌꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯦꯛꯇꯃꯛ ꯀꯧꯔꯒ ꯂꯧꯕ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯕ ꯏꯃꯥꯟꯅꯕꯤꯁꯦ ꯀꯔꯤ ꯍꯥꯏꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯕꯥꯅꯤ ꯁꯥꯎꯅꯩ ꯍꯥꯏꯗꯨꯅ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯎꯗꯦ, ꯎꯅꯕ ꯆꯠꯄꯁꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯤꯁꯨ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯗꯨꯅ ꯅꯣꯡꯃ ꯐꯥꯎꯕ ꯇꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯍꯪꯂꯨꯔꯕꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯟꯗꯅ ꯑꯗꯨꯝ ꯍꯪꯗ꯭ꯔꯦ꯫ ꯃꯕꯥꯅꯤꯒꯤꯁꯦ ꯇꯣꯛꯅꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅꯗꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯃꯉꯣꯟꯗ ꯍꯪꯉꯤ, ꯑꯗꯣ ꯅꯪ ꯅꯨꯄꯥꯗꯨꯒ ꯇꯣꯛꯅꯔꯗꯤ ꯃꯥꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯗꯨꯅ ꯑꯗꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯣꯂꯦꯖꯁꯤꯗ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯁꯨ ꯅꯠꯇꯦ, ꯁꯛ ꯍꯥꯏꯔꯦ ꯊꯤꯕꯁꯨ ꯅꯠꯇꯦ, ꯅꯪꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯇꯣꯛꯊꯣꯛꯑꯒ ꯀꯣꯂꯦꯖꯁꯤꯗꯒꯤ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯃ ꯀꯣꯛ ꯈꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯇꯣꯛꯅꯈꯤꯕꯗꯨꯗ ꯑꯗꯨꯝ ꯃꯊꯥ ꯁꯥꯔꯒ ꯂꯩꯗꯨꯕꯣ? ꯑꯩꯅꯁꯨ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯀꯣꯂꯦꯖꯇꯨꯗꯒꯤ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥ ꯑꯃꯒ ꯁꯤꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖꯇ ꯈꯪꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡꯗꯣ ꯁꯦꯡꯅ ꯍꯧꯕꯗꯒꯤꯗꯤ ꯈꯪꯗꯕꯅꯤꯅ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯅꯔꯤꯕꯣꯏ ꯅꯤꯡꯉꯤ꯫ ꯃꯕꯥꯅꯤꯁꯨ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯗꯣ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯅꯁꯨ ꯍꯪꯗ꯭ꯔꯦ, ꯏꯀꯥꯏꯔꯅꯤ ꯈꯟꯗꯨꯅ꯫ ꯑꯗꯨꯒ ꯍꯥꯟꯅ ꯏꯃꯥꯟꯅꯕꯤꯅ ꯀꯣꯏꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯃꯔꯛ ꯃꯔꯛꯇ ꯄꯥꯎꯕꯨꯗꯤ ꯐꯥꯎꯅꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯕꯗ ꯃꯕꯥꯅꯤ ꯇꯣꯛꯅꯔꯤꯕꯗꯣ ꯃꯥꯒ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯔꯤꯂꯦꯁꯟ ꯊꯝꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯟꯗꯅ ꯂꯥꯞꯊꯣꯛꯄ ꯃꯥꯜꯂꯤ꯫ ꯅꯨꯄꯥꯗꯨꯅꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯏꯃꯥꯟꯅꯕꯤꯗꯨꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤ꯫ ꯃꯉꯣꯟꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯂꯥꯏꯊꯣꯛꯏꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ꯫ ꯎꯅꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯔꯤꯂꯦꯁꯟ ꯊꯝꯁꯦ ꯍꯥꯏꯔꯛꯄꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯥꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣꯏ ꯈꯟꯗꯨꯅ ꯂꯥꯞꯊꯣꯛꯆꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯗꯤ ꯇꯜꯂꯤꯗ, ꯌꯥꯝꯅ ꯅꯛꯁꯤꯟꯅꯔꯨꯅꯨ, ꯂꯥꯞꯅ ꯂꯥꯞꯅ ꯄꯥꯎ ꯐꯥꯎꯅꯧ, ꯐꯥꯎꯅꯗ ꯌꯥꯗꯕꯒꯤ ꯇꯣꯛꯅꯒꯦ ꯍꯥꯏꯔꯕꯁꯨ ꯌꯥꯔꯦ ꯏꯕꯦꯝꯃ, ꯑꯗꯨꯝꯅꯕꯨ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯅꯧꯅ ꯈꯪꯅꯔꯤꯕ ꯀꯣꯂꯦꯖꯀꯤ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ꯫ ꯑꯩꯗꯤ ꯄ꯭ꯔꯥꯛꯇꯤꯀꯦꯜꯗꯣ ꯂꯣꯏꯅ ꯄꯤꯈꯠꯄ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨ ꯀꯣꯂꯦꯖꯇꯨ ꯆꯠꯍꯧꯗ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯃꯊꯪ ꯈꯛꯇ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯤ꯫ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯛꯄꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯄꯗꯣ ꯐꯔꯛ ꯇꯥꯗꯨꯅ ꯃꯥꯁꯨ ꯀꯣꯂꯦꯖꯇ ꯐꯅ ꯀꯨꯏꯅ ꯂꯩꯔꯕꯖꯥꯠꯅꯤ, ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯗꯨꯒ꯫ ꯅꯨꯃꯤꯠꯁꯨ ꯁꯨꯝ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯃꯕꯥꯅꯤꯁꯦ ꯑꯁꯦꯡꯕꯃꯛꯀꯤ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯈꯜꯂꯤ, ꯀꯩꯅꯣ ꯅꯍꯥꯟꯈꯩꯗꯤ ꯀꯣꯂꯦꯖ ꯍꯜꯂꯛꯄ ꯃꯇꯝꯁꯦ ꯑꯩ ꯂꯥꯛꯑꯦ, ꯁꯤꯡꯖꯨ ꯕꯣꯔꯥ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯥꯁꯦꯅ ꯍꯦꯛꯇ ꯀꯧꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯄꯨꯡꯁꯨ ꯌꯥꯝꯅ ꯍꯦꯜꯂꯦ, ꯑꯩꯁꯨ ꯅꯣꯡꯒ ꯃꯪꯕꯁꯤꯗ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯝꯕꯔꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ꯫ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯇꯧꯕꯗꯨꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗꯨꯁꯨ ꯈꯪꯗꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯀꯣꯂꯦꯖꯀꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯀꯌꯥꯗ ꯈꯪꯕ꯭ꯔꯥ ꯃꯥ ꯉꯁꯤ ꯀꯣꯂꯦꯖ ꯆꯠꯈꯤꯕꯅꯤ, ꯎꯕ ꯌꯥꯎꯕ꯭ꯔꯥ, ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯉꯤ ꯍꯥꯏꯕ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯂꯩ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯅ ꯉꯟꯇꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯩꯗꯤ ꯇꯨꯝꯕꯕꯨ ꯍꯧꯒꯠꯇ꯭ꯔꯤ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯆꯦꯜꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ
ꯍꯥ ꯀꯅꯥꯗ ꯍꯥꯏꯗꯨꯅ ꯁꯦꯠꯂꯝꯂꯤꯕ ꯐꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯤ꯫ ꯑꯩꯗꯤ ꯄꯥꯈꯠꯇꯅ ꯈꯨꯟ ꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖꯇ ꯅꯧꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯔꯕꯗꯨꯗ ꯑꯩꯁꯨ ꯈꯔꯗꯤ ꯅꯦ ꯇꯥꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯃꯁꯥ ꯃꯁꯥ ꯅꯨꯡꯁꯤꯅꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯗꯁꯨ ꯌꯥꯝꯅ ꯐꯕꯅꯤ ꯅꯨꯄꯥꯗꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯦꯝꯗꯨꯅ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯤ, ꯁꯥꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯁꯨ ꯑꯩꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏꯅ ꯊꯥꯖꯩ꯫ ꯁꯥꯎꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯥꯛꯄꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯥꯗꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯆꯥꯅꯨꯄꯤꯗꯣ ꯊꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯏꯐ ꯐꯖꯅ ꯂꯦꯝꯅ ꯍꯥꯏꯗꯨꯅ ꯆꯠꯍꯟꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯦ꯫ ꯑꯩꯁꯨ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯃꯈꯣꯏ ꯌꯨꯝꯗ ꯂꯩꯕꯗꯨꯅ ꯃꯥ ꯂꯥꯛꯄ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯏꯃꯥꯅꯁꯨ ꯂꯩꯔꯣ ꯀꯩꯗꯧꯕꯒꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯗꯨꯁꯨ ꯂꯥꯛꯑꯅꯤ, ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯄꯤ ꯍꯥꯏꯔꯦ ꯃꯊꯟ ꯈꯛꯇꯅꯤ, ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ, ꯅꯪꯅ ꯑꯋꯥꯠ ꯑꯄꯥꯗꯣ ꯀꯩꯅꯣ ꯇꯧꯔꯣ, ꯏꯃꯥꯈꯣꯏꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦꯅꯤ, ꯃꯤꯒꯤ ꯊꯣꯛꯄꯗꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯄꯪꯆꯦꯟ ꯆꯦꯟꯕꯩ ꯋꯥꯅꯤ, ꯏꯁꯥꯗ ꯊꯣꯛꯂꯕꯗꯤ ꯄꯨꯡꯄꯪ ꯄꯪꯁꯤꯜꯂꯦ, ꯅꯪꯅ ꯐꯅꯕ ꯁꯤꯜꯂꯨꯀꯣ, ꯏꯃꯥꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯍꯜ ꯂꯃꯟꯒꯤ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯆꯦꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯗꯨꯗꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯕ ꯉꯝꯗꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯀꯨꯡꯊꯣꯡ ꯑꯗꯨꯗ ꯒꯥꯔꯤ ꯈꯔ ꯈꯥꯝꯈꯤꯕꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯤꯒꯤ ꯀꯥꯗꯒꯤ ꯊꯣꯡꯅꯥꯎꯗ ꯌꯦꯡꯗꯨꯅ ꯃꯥ ꯆꯪꯉꯛꯄꯗꯣ ꯉꯥꯏ꯫ ꯃꯈꯣꯏꯒꯤ ꯃꯤ ꯂꯥꯛꯂꯤꯕꯁꯤꯡꯗꯣ ꯂꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯏꯕꯥꯅꯤ ꯐꯃꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯅꯁꯨ ꯍꯤꯡꯆꯥꯕꯤ, ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯝꯂꯕꯗꯤ ꯑꯁꯤ ꯊꯣꯛꯀꯗ꯭ꯔꯥ? ꯅꯪꯗꯤ ꯉꯟꯇꯥꯅ ꯁꯤꯟꯕ ꯂꯣꯏꯗꯨꯅ ꯅꯋꯥꯗ ꯁꯤꯜꯍꯜꯂꯒ ꯄꯤꯈ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯁꯤꯟꯕꯤꯅꯕꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ, ꯋꯥꯅ ꯁꯤꯟꯒꯠꯂꯦ, ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯃꯦꯗꯥꯝꯅ ꯉꯥꯡꯉꯅꯤ ꯍꯥꯏꯗꯨꯅ ꯊꯤꯟꯒꯠꯂꯨꯕꯅꯤ꯫ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯊꯔꯛꯄꯗꯒꯤ ꯆꯠꯄꯁꯨ ꯌꯥꯗ꯭ꯔꯦ, ꯁꯥꯇꯤꯟꯁꯨ ꯑꯃꯠꯇ ꯄꯨꯍꯧꯗ꯭ꯔꯦ, ꯀꯣꯂꯦꯖꯇꯒꯤ ꯃꯦꯟ ꯔꯣꯗ ꯇꯥꯅ ꯂꯥꯛꯄ ꯐꯥꯎꯒꯤ ꯂꯝꯕꯤꯗꯨꯅꯒ ꯈꯔ ꯁꯥꯡꯂꯦ꯫ ꯃꯥꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯊꯤꯟꯒꯗꯕꯣꯏ ꯅꯤꯡꯗꯅ ꯇꯣꯡꯉꯒ ꯂꯥꯛꯎꯔꯦ, ꯑꯗꯨꯒꯗꯤ ꯃꯌꯨꯝꯗ ꯄꯨꯕꯩ ꯋꯥꯅꯤꯗ꯫ ꯑꯩꯅ ꯆꯨꯝꯗ꯭ꯔꯣꯗꯣ, ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯣ ꯅꯌꯨꯝ ꯑꯁꯦꯡꯕꯗꯅꯤ, ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯂꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ? ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯉꯁꯥꯏ ꯑꯩꯈꯣꯏ ꯃꯥꯈꯣꯏ ꯁꯥꯎꯕ꯭ꯔꯣ? ꯑꯍꯥꯟꯕꯗꯗꯤ ꯈꯔ ꯁꯥꯎꯔꯝꯃꯦ, ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯒꯤꯗꯤ ꯁꯥꯎꯕꯗꯣ ꯈꯔ ꯐꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯕꯨ ꯏꯃꯥ ꯄꯥꯕꯨꯡꯅ ꯁꯥꯎꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯑꯩꯗꯤ ꯃꯥꯗꯣ ꯀꯣꯂꯦꯖꯇ ꯎꯕꯗ ꯍꯦꯟꯅ ꯃꯌꯨꯝ ꯑꯇꯩ ꯀꯩꯝꯇꯁꯨ ꯈꯪꯗꯦ꯫ ꯀꯃꯥꯏꯅ ꯇꯧꯒꯦꯕ? ꯌꯥꯝꯅ ꯐꯕ꯭ꯔꯥꯕ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ? ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯣꯏ ꯐꯕꯨꯗꯤ ꯐꯩꯌꯦ, ꯑꯗꯣ ꯏꯃꯨꯡꯗꯣ ꯈꯔ ꯅꯪꯖꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ, ꯊꯃꯣꯏ ꯁꯦꯡꯕ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ, ꯒ꯭ꯌꯥꯟ ꯇꯥꯕꯗꯣ, ꯑꯗꯨꯅ ꯐꯗ꯭ꯔꯣ ꯏꯇꯥ? ꯍꯣꯏ ꯐꯩꯌꯦ, ꯑꯗꯨꯅꯦ ꯑꯩꯅ ꯍꯪꯉꯤꯕꯁꯦ, ꯌꯨꯝ ꯗꯣꯂꯥꯟ ꯁꯥꯕ꯭ꯔꯥ, ꯄꯩꯁꯥ ꯄꯥꯏꯕ꯭ꯔꯥꯅ ꯍꯪꯕ ꯅꯠꯇꯤꯌꯦ, ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯪꯅꯕꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅꯁꯨ ꯍꯣꯏ ꯈꯣꯏꯗꯥꯔꯦ, ꯍꯧꯖꯤꯛ ꯆꯦꯜꯂꯨꯔꯕꯅꯤꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ꯫ ꯅꯪ ꯉꯁꯥꯏ ꯑꯍꯜ ꯂꯃꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯥꯗ꯭ꯔꯣ? ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯑꯩꯅꯁꯨ ꯍꯧꯖꯤꯛꯁꯦ ꯅꯣꯏ ꯀꯣꯂꯦꯖ ꯀꯥꯔꯤꯕꯅꯤꯅ ꯀꯣꯂꯦꯖꯁꯦ ꯂꯣꯏꯁꯤꯟꯍꯟꯈꯤꯅꯤ ꯍꯥꯏꯅꯁꯨ ꯄꯟꯒꯨꯝ ꯇꯧꯋꯦ꯫ ꯑꯗꯣ ꯀꯣꯂꯦꯖ ꯀꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯋꯥ ꯈꯟꯅꯔꯒ ꯃꯇꯝ ꯈꯔꯗꯤ ꯌꯩꯊꯣꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯌꯩꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯤꯔꯣ? ꯌꯥꯝꯅ ꯊꯨꯅ ꯍꯣꯡꯅꯤꯡꯉꯤꯔꯣ? ꯅꯠꯇꯦꯍꯦ, ꯀꯩ ꯍꯥꯏꯅꯒꯦ ꯍꯥꯏꯕꯗꯤ ꯄꯤꯅꯤ ꯄꯤꯔꯣꯏ ꯁꯥꯎꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯑꯁ ꯁꯥꯎꯕꯇ ꯍꯥꯏ ꯂꯩꯍꯦ ꯅꯪꯅ, ꯁꯥꯎꯗ꯭ꯔꯦ ꯍꯥꯏꯕ, ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯔꯒꯅꯦ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕ, ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯌꯩꯊꯣꯛꯀꯗꯣꯏꯁꯦ꯫ ꯁꯤꯐꯥꯎ ꯉꯥꯏ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ, ꯆꯠꯅꯤꯡꯉꯕ꯭ꯔꯣ? ꯑꯃꯨꯛ ꯊꯤꯟꯕꯤꯔꯒꯦꯍꯦ? ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯈꯟꯅꯩ, ꯑꯃꯨꯛꯁꯨ ꯁꯥꯎꯅꯩ, ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯩ ꯏꯕꯥꯅꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯅ ꯃꯧ ꯑꯣꯏꯕꯒꯤ ꯗ꯭ꯔꯦꯁꯀ ꯁꯦꯠꯂꯒ ꯂꯥꯛꯄꯗꯣ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯥꯅꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯑꯃꯨꯛ ꯀꯥꯏꯅꯈꯤꯗꯧꯔꯦ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯌꯥꯝꯅꯁꯨ ꯀꯞꯅꯤꯡꯉꯤ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯀꯞꯂꯨꯔꯕꯗꯤ ꯃꯥꯁꯨ ꯑꯃꯨꯛ ꯀꯞꯂꯒꯅꯤ ꯈꯟꯗꯨꯅ ꯑꯩꯁꯦ ꯀꯞꯇꯕ ꯁꯥꯗꯨꯅ ꯑꯩ ꯆꯥꯛꯁꯪꯗꯒꯤ ꯏꯕꯥꯅꯤꯒꯤ ꯆꯥ ꯍꯩꯔꯛꯀꯦ, ꯆꯥ ꯊꯛꯇ꯭ꯔꯤ ꯉꯁꯥꯏꯗꯒꯤ, ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯟꯅꯔꯒ ꯆꯥꯛꯁꯪꯗ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛ ꯀꯞꯄꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯀꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯏꯃꯥꯟꯅꯕꯤꯅ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯩꯊꯣꯛꯄꯒꯤ ꯏꯃꯥꯟꯅꯕꯤꯗ ꯊꯋꯥ ꯁꯥꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯕ, ꯏꯃꯥꯟꯅꯕꯤ ꯂꯩꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ
ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯗꯨꯅ ꯆꯠꯄ, ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯌꯥ ꯑꯃꯁꯨ ꯇꯣꯏꯅ ꯎꯕ ꯍꯧꯔꯛꯏ꯫ ꯑꯁꯤꯅꯤ ꯃꯌꯥꯝ, ꯅꯨꯄꯤꯅ ꯆꯦꯜꯂꯨꯔꯒ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯌꯩꯊꯣꯛꯄꯁꯦ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯗꯦ꯫ ꯆꯦꯜꯂꯨꯔꯕꯗꯤ ꯊꯥ ꯑꯃꯅꯤꯈꯛ ꯌꯩꯊꯣꯛꯂꯒ ꯁꯠ-ꯁꯠ ꯍꯣꯡꯕꯤꯕ ꯑꯁꯤꯅ ꯐꯩ꯫ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯅ ꯋꯥꯕ ꯅꯠꯇꯅ ꯂꯩꯀꯥꯏꯅꯗꯤ ꯑꯋꯥꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯅꯠꯇꯦ꯫ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯃꯁꯥ ꯃꯁꯥ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯧꯔꯤꯕ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯗꯣ ꯀꯣꯂꯦꯖ ꯀꯥꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯇꯝꯅꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯇꯧꯗꯣ ꯎꯕꯗ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯣꯂꯦꯖ ꯀꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯀꯞꯇꯨꯅꯇ ꯂꯩ꯫ ꯃꯤꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯥꯒ ꯅꯨꯄꯥꯗꯨꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯐꯥꯔꯁ ꯏꯌꯔ, ꯁꯦꯀꯦꯟ ꯏꯌꯔ ꯅꯧꯅ ꯀꯥꯔꯛꯄ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯉꯥꯎꯗꯨꯅ ꯑꯎ ꯄꯥꯝꯕ, ꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯆꯠꯇꯣ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ꯫ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕꯤꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯥ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯕꯤꯗ ꯂꯣꯠꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯗꯣ ꯀꯣꯂꯦꯖ ꯀꯥꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯂꯩꯕ ꯅꯨꯃꯤꯠ ꯈꯛꯇꯪ ꯆꯠꯂꯦ꯫ ꯑꯩꯅꯁꯨ ꯀꯣꯂꯦꯖꯇꯣ ꯃꯔꯛ ꯃꯔꯛꯇ ꯀꯥꯔꯒ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯖꯦꯁꯟ ꯀꯩꯀꯩꯗꯣ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯑꯒ ꯑꯃꯗꯤ ꯃꯦꯗꯥꯝ ꯈꯣꯏꯗꯒꯤ ꯍꯪꯂꯒ ꯄꯨꯔ ꯂꯥꯛꯑꯒ ꯃꯉꯣꯟꯗ ꯁꯤꯜꯍꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯕꯥꯅꯤ ꯃꯣꯏꯗ ꯑꯗꯨꯝ ꯂꯩ꯫ ꯃꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯔ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯀꯧꯔꯛꯄꯗꯁꯨ ꯑꯩ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯅꯁꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯁꯣꯛꯑꯅꯤ, ꯌꯦꯡꯕꯗꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯇ꯭ꯋꯤꯁꯟ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯈꯔ ꯇ꯭ꯋꯤꯁꯟ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯈꯔ ꯇ꯭ꯋꯤꯁꯟ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯃꯁꯥꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯕ ꯈꯔꯗꯤ ꯄꯣꯛꯂꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯔꯝꯗꯒꯤꯅꯣ ꯈꯪꯗꯦ, ꯍꯥꯟꯅ ꯅꯨꯡꯁꯤꯅꯈꯤꯕ ꯃꯈꯣꯏ ꯈꯨꯟ ꯊꯪꯅꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥꯟꯅꯕꯤꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏ, ꯃꯥꯗꯣ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯔꯛꯑꯦ, ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯅꯣ? ꯑꯩꯅꯁꯨ ꯇꯣꯛꯅꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯣ, ꯀꯣꯏꯅꯒꯦ ꯍꯥꯏꯔꯕꯁꯨ ꯂꯝ ꯂꯥꯞꯅ ꯅꯪ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯈꯪꯗꯕ ꯅꯨꯄꯥꯗ ꯑꯣꯏꯅ ꯇꯧꯔꯣꯏꯗ꯫ ꯃꯥꯗꯤ ꯅꯪ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯈꯪꯕꯅꯤꯅ ꯍꯌꯦꯡ ꯅꯕꯥꯅꯤ ꯀꯩꯒꯨꯝꯕ ꯊꯨꯡꯅꯔꯕꯁꯨ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯗ ꯑꯗꯨꯝ ꯄꯜ ꯂꯩꯕꯗꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏꯕꯣꯏꯗ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯈꯨꯟꯁꯨ ꯊꯪꯅꯔꯦ, ꯂꯩꯀꯥꯏ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯍꯌꯦꯡ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯅꯕꯗ ꯅꯪ ꯂꯩꯕ ꯉꯝꯃꯣꯏ, ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏ꯫ ꯅꯨꯄꯥꯗꯣ ꯑꯅꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ, ꯒꯤꯔꯤ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯇꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯃꯥꯟꯅꯕꯤ ꯏꯕꯥꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯗꯨꯀꯥꯟꯒ ꯊꯣꯛꯂꯛꯄꯁꯦ ꯉꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗ꯭ꯔꯦ, ꯒꯤꯔꯤ ꯇꯛꯏ, ꯀꯣꯏꯏꯟ ꯏꯟꯅꯩ, ꯈꯣꯏꯔꯝꯗꯦ ꯍꯥꯏꯕꯇꯪ ꯈꯥꯛꯂꯦ꯫ ꯑꯗꯨꯝꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯊꯣꯛꯄ ꯃꯇꯝꯗ ꯒꯤꯔꯤ ꯇꯛꯇꯨꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯩꯅꯗ꯭ꯔꯦ꯫ ꯏꯇꯥ, ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯄꯥꯎꯗꯣ ꯑꯗꯨꯝ ꯐꯥꯎꯅꯔꯣ, ꯑꯗꯨꯒ ꯎꯅꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯅꯪ ꯆꯠꯂꯨꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯥꯝꯅ ꯀꯟꯅꯗꯤ ꯁꯤꯟꯅꯖꯩ꯫ ꯄꯥꯎꯗꯨꯗ ꯑꯗꯨꯝ ꯐꯥꯎꯅꯧ, ꯅꯣꯡꯃꯒꯤ ꯃꯥꯅ ꯇꯧꯔꯛꯑꯀꯥꯟꯗꯇ ꯄꯥꯏꯌꯨ, ꯅꯪꯅꯒ ꯇꯧꯔꯨꯅꯨ꯫ ꯑꯗꯨꯒ ꯅꯪꯒꯤ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯣ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤꯅ ꯅꯪ ꯍꯥꯟꯅꯗꯤ ꯍꯥꯏꯌꯨꯀꯣ꯫ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯁꯦ, ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯔꯣꯏꯁꯦ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪ ꯈꯪꯕꯅꯤꯅ ꯅꯁꯥꯅ ꯚꯥꯞ ꯇꯥꯎ, ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯐꯖꯅ ꯍꯥꯏꯒꯗꯕꯅꯤꯀꯣ꯫ ꯅꯨꯡꯁꯤꯅꯔꯨꯔꯕꯗꯤ ꯎꯅꯁꯦ ꯍꯥꯏꯔꯛꯑꯅꯤ, ꯑꯁꯣꯏ ꯑꯉꯥꯝ ꯃꯌꯥꯝ ꯂꯥꯛꯀꯅꯤꯕ, ꯋꯥ ꯌꯥꯝ ꯆꯥꯎꯅꯒꯅꯤ꯫ ꯅꯪꯅ ꯆꯦꯜꯂꯨꯔꯤꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤ ꯀꯣꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯧꯔꯒ ꯂꯩꯇꯕꯅꯤꯅ ꯅꯪꯅ ꯍꯥꯟꯅꯒ ꯆꯦꯟꯈ꯭ꯔꯕꯗꯤ ꯀꯦꯁ ꯇꯧꯔꯛꯑꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯤꯡꯒꯅꯤꯀꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯤꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯁꯤꯟꯅꯖꯩ꯫ ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ, ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅꯁꯨ ꯍꯩꯅꯗ꯭ꯔꯦ, ꯄꯥꯎ ꯐꯥꯎꯅꯕ ꯐꯥꯎꯕ ꯇꯜꯂꯦ ꯑꯩꯗꯤ꯫ ꯅꯪꯅ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨꯗꯤ ꯐꯥꯎꯅꯔꯒꯦ, ꯑꯗꯨꯒ ꯎꯅꯁꯦ ꯍꯥꯏꯔꯛꯑꯕꯗꯤ ꯑꯩ ꯌꯥꯕꯗꯤ ꯉꯝꯃꯣꯏꯀꯣ꯫ ꯍꯣꯏ, ꯑꯩꯅꯁꯨ ꯊꯣꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯑꯗꯨꯝ ꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯩꯕꯅ ꯏꯃꯥꯟꯅꯕꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯄꯥꯎꯁꯦ ꯑꯗꯨꯝ ꯐꯥꯎꯅꯩ꯫ ꯑꯩꯁꯨ ꯑꯩꯒ ꯍꯥꯟꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩ꯫ ꯀꯣꯂꯦꯖ ꯀꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯐꯤ ꯁꯥꯏ, ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯉꯥꯡ ꯈꯔ ꯇ꯭ꯋꯤꯁꯟ ꯇꯧꯕ, ꯌꯨꯝꯒꯤ ꯊꯕꯛ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕ, ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯑꯩꯒꯤ ꯐꯅꯦꯛ ꯌꯣꯟꯕ ꯆꯠꯃꯤꯟꯅꯕ, ꯂꯪ ꯂꯧꯕ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ, ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩꯉꯣꯟꯗ
ꯃꯈꯣꯏꯗ ꯑꯝꯇ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯦ꯫ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯌꯥꯕꯅꯤ, ꯋꯥ ꯑꯔꯨꯕ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯗꯤ ꯑꯩꯁꯨ ꯀꯔꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯃꯥꯒ ꯍꯧꯖꯤꯛ ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯟꯅꯁꯤ, ꯃꯥꯒ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯁꯤ, ꯄꯥꯎ ꯐꯥꯎꯅꯁꯤ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯀꯞꯇꯨꯅꯇ ꯂꯩꯔꯦ꯫ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯜꯂꯣ ꯍꯦꯛ ꯍꯥꯏꯕꯒ ꯍꯥꯟꯅ ꯍꯦꯛꯇ ꯀꯞꯂꯛꯏ꯫ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯄꯥꯟꯕ꯭ꯔꯥ ꯈꯪꯗꯦ, ꯀꯞꯇꯨꯅꯇ ꯂꯩ꯫ ꯑꯩꯁꯨ ꯇꯟꯕ ꯑꯃ ꯌꯥꯎꯔꯦ ꯃꯥꯒꯤ ꯃꯑꯣꯡꯁꯦ, ꯍꯩꯅꯗ꯭ꯔꯦꯕ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯂꯛꯏ꯫ ꯑꯩꯅꯁꯨ ꯈꯪꯗ꯭ꯔꯦꯅꯦ, ꯆꯍꯤ ꯑꯗꯨ ꯀꯨꯏꯔꯕꯁꯦ, ꯆꯍꯤ 4-5 ꯁꯨꯔꯝꯃꯅꯤꯅꯦ ꯅꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯛꯏꯁꯦ꯫ ꯃꯥꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯕꯒꯤ ꯅꯉꯣꯟꯗ ꯎꯠꯄ ꯈꯣꯠꯄ ꯅꯪꯅ ꯈꯪꯕ ꯂꯩꯇꯦꯀꯣ? ꯆꯤꯡꯅꯕꯒꯨꯝꯕ? ꯏꯃꯥꯟꯅꯕꯤꯗꯨꯅꯁꯨ ꯀꯔꯤꯝꯇ ꯂꯩꯇꯦ, ꯐꯣꯟꯁꯨ ꯑꯣꯟꯂꯥꯏꯟ ꯑꯗꯨꯝ ꯂꯩ꯫ ꯑꯗꯣ ꯐꯣꯟ 2 ꯄꯥꯏꯕ꯭ꯔꯥ ꯀꯥꯏꯗꯤ ꯈꯪꯗꯦꯀꯣ, ꯐꯣꯟ ꯑꯗꯨꯝ ꯑꯣꯟꯂꯥꯏൻ ꯂꯩꯔꯗꯅ ꯇꯠꯈꯤꯕꯒ ꯇꯧꯔꯛꯀꯅꯤ, ꯇꯠꯈꯤꯕꯒ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝ ꯊꯥꯖꯅ ꯎꯠꯂꯤ꯫ ꯇꯨꯡꯗꯅ ꯀꯔꯤ ꯇꯧꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤꯅꯁꯤ, ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ, ꯅꯪ ꯅꯨꯡꯁꯤꯌꯦ, ꯅꯪ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩ꯫ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯒ ꯇꯥꯟꯅꯔꯝꯗ꯭ꯔꯗꯤ ꯍꯌꯦꯡ ꯅꯪꯅ ꯑꯃꯨꯛ ꯁꯥꯎꯅꯤ ꯈꯟꯗꯨꯅ ꯑꯩ ꯅꯪ ꯀꯧꯔꯒ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯐꯔꯦ, ꯃꯥꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯈꯪꯉꯕ ꯑꯗꯨꯗꯩꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯅꯪꯁꯨ ꯌꯥꯊꯣꯛꯈ꯭ꯔꯣ, ꯅꯨꯡꯁꯤꯅꯔꯣ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯀꯩꯝꯇ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯥꯅꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯒ ꯅꯨꯄꯥꯒꯗꯣ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ꯫ ꯆꯍꯤ 1-2 ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃꯗꯤ ꯅꯨꯄꯥꯗꯨꯅ ꯎꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗ ꯅꯨꯃꯤꯠ ꯊꯥꯔꯛꯄꯖꯥꯠꯅꯤ꯫ ꯄꯨꯡꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤꯗꯣ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯃꯥꯅ ꯎꯟꯅꯁꯤ ꯍꯥꯏꯔꯛꯑꯦ, ꯄꯨꯡ 2ꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯍꯣꯏ ꯐꯖꯅ ꯆꯠꯂꯨꯔꯣ, ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨ, ꯉꯟꯇꯥ ꯂꯥꯛꯎꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯣ ꯊꯝꯅꯔꯦ꯫ ꯇꯧꯕꯇꯕꯨ ꯏꯃꯥꯟꯅꯕꯤꯗꯨꯅ ꯃꯕꯥꯅꯤꯅ ꯊꯦꯡꯅꯁꯤ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯉꯟꯅ ꯊꯣꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯃꯕꯥꯅꯤ ꯊꯥꯅꯈꯤꯕ ꯄꯨꯡꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯏꯃꯥꯟꯅꯕꯤꯗꯤ ꯃꯤꯍꯨꯟꯒꯗꯣ ꯄꯥꯈꯠꯂꯦ꯫ ꯍꯥꯟꯅꯁꯨ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯕꯅꯤꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯗꯒꯦ ꯈꯟꯗꯨꯅ ꯃꯤ ꯈꯪꯉꯣꯏꯗꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯕꯖꯥꯠꯅꯤ꯫ ꯄꯨꯡꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯛ ꯂꯩꯇ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯝꯅ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯨꯗ ꯍꯪꯀꯠ ꯍꯟꯇꯥ ꯆꯠꯇꯨꯅ ꯌꯦꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯗꯣ, ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯟꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯏꯃꯥꯟꯅꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯆꯠꯈꯤꯕꯗꯣ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨꯁꯨ ꯎꯍꯧꯔꯤꯕꯅꯤ꯫ ꯏꯃꯥꯟꯅꯕꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯁꯤꯜꯂꯒ ꯅꯣꯛꯁꯨ ꯅꯣꯛꯁꯤꯜꯂꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯔꯒ ꯀꯩꯅꯣ ꯃꯥꯅ ꯑꯩꯒ ꯎꯟꯅꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯥꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯅ ꯈꯜꯂꯨꯕꯅ ꯃꯈꯣꯏꯁꯦ ꯃꯔꯤ ꯃꯇꯥꯒꯨꯝꯕꯒ ꯊꯣꯛꯄꯖꯥꯠꯂ, ꯅꯠꯇ꯭ꯔꯒ ꯂꯝꯕꯤꯗ ꯐꯔꯛ ꯇꯥꯔꯦ ꯀꯥꯏꯅꯒ ꯀꯣꯂꯦꯖꯀ ꯄꯨꯟꯅ ꯇꯝꯃꯤꯟꯅꯕꯗꯨꯗ ꯊꯤꯟꯕꯤꯔꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨꯅ ꯐꯣꯟꯗꯣ ꯇꯧꯁꯤꯜꯂꯤ ꯍꯥꯏ꯫ ꯐꯣꯟꯗꯨꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯄꯨꯡꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯁꯨ ꯏꯀꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯝꯕꯤ ꯐꯔꯛ ꯇꯥꯗꯨꯅ ꯊꯤꯟꯕꯤꯕ ꯑꯣꯏꯔꯒꯗꯤ ꯃꯥ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄ ꯌꯥꯏꯅ, ꯃꯥꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯣ ꯀꯞꯇꯨꯅ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯌꯥꯝꯅ ꯀꯞꯂꯛꯏ꯫ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯟꯗꯨꯅ ꯐꯣꯟꯗꯣ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ꯫ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯩ ꯍꯦꯛ ꯀꯥꯗ ꯆꯪꯈꯤꯕꯒ ꯑꯩꯉꯣꯟꯗ ꯀꯣꯟꯗꯨꯅ ꯀꯞꯇꯨꯅ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯆꯤꯟꯒ ꯊꯤꯅ ꯌꯥꯝꯅ ꯁꯥꯎꯔꯦ ꯅꯨꯄꯥꯗꯨꯗ꯫ ꯃꯥ ꯈꯪꯅꯤꯗꯅ ꯑꯣꯛꯇꯕ ꯃꯤꯅꯥꯏ ꯅꯨꯄꯥ, ꯃꯥꯅ ꯑꯩꯈꯣꯏꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯁꯥꯟꯅꯔꯝꯃꯤꯅꯤꯅꯦ꯫ ꯅꯪꯅ ꯃꯥꯒ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤꯁꯦ ꯅꯪꯉꯣꯟꯗ ꯔꯤꯚꯦꯟꯁ ꯇꯧꯅꯕ ꯀꯞꯁꯤꯟꯅꯗꯨꯅ ꯅꯍꯥꯟꯈꯩ ꯅꯪꯉꯣꯟꯗ ꯊꯦꯝꯃꯤꯕꯗꯣ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯏ꯫
ꯏꯃꯥꯟꯅꯕꯤꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎ ꯈꯛꯇꯅꯤ ꯇꯝꯂꯝꯕ, ꯑꯗꯨꯒ ꯃꯥꯗꯤ ꯐꯩꯖꯨꯞ ꯁꯨꯞꯄꯒ ꯇꯨꯝꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯃꯥꯈꯣꯏꯅ ꯍꯪꯂꯕꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩꯅ ꯅꯨꯃꯤꯠꯇꯣ ꯆꯥ ꯉꯟꯇꯥ ꯊꯣꯡꯗꯣꯛꯇꯨꯅ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯥ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯄꯗꯨꯗ ꯍꯜꯂꯛꯑꯦ꯫ ꯃꯥꯁꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯉꯥꯡ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯕꯅꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯜꯂꯛꯄꯗꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯗꯨꯗꯤ ꯐꯥꯎꯅꯗ꯭ꯔꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯃꯉꯣꯟꯗ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯑꯉꯥꯡ ꯈꯔ ꯂꯥꯛꯂꯒ ꯆꯤꯆꯦ ꯆꯤꯆꯦ ꯍꯥꯏꯅ ꯀꯧꯕꯗ ꯈꯨꯝꯂꯛꯇꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯅꯤꯌꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯍꯥꯏꯕꯖꯥꯠꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯏꯃꯥꯟꯅꯕꯤꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯌꯦꯡꯕꯗ ꯂꯩꯇꯦꯌꯦ ꯃꯥꯕꯣꯛ ꯍꯥꯏꯗꯨꯅ ꯈꯨꯝꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯨꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯆꯤꯆꯦꯗꯣ ꯑꯌꯨꯛ ꯉꯟꯇꯥꯗ ꯋꯥꯛꯀꯤꯡ ꯍꯦꯛ ꯍꯦꯛ ꯆꯦꯟꯕꯅꯤ, ꯋꯥꯛꯀꯤꯡ ꯆꯠꯂꯝꯕꯁꯨ ꯌꯥꯏ, ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯉꯥꯏꯔꯣꯀꯣ, ꯐꯛ ꯊꯥꯔꯒ ꯐꯝꯂꯣ, ꯆꯤꯆꯦ ꯂꯥꯛꯄꯒ ꯇꯥꯛꯆꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯈꯣꯏꯗꯨꯁꯨ ꯍꯧꯒꯠꯂꯕꯖꯥꯠꯅꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯈꯣꯏꯁꯨ ꯏꯃꯨꯡ ꯃꯉꯣꯟ ꯇꯥꯁꯟꯕ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩꯕꯗꯒꯤꯗꯤ ꯂꯥꯡꯃꯜꯂꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯀꯥꯗꯁꯨ ꯌꯦꯡꯉꯤ꯫ ꯋꯥꯛꯀꯤꯡ ꯍꯜꯂꯛꯂꯤꯕ ꯑꯍꯟꯈꯩꯗꯁꯨ ꯍꯪꯕꯗ ꯃꯥꯗꯤ ꯉꯁꯤ ꯊꯦꯡꯅꯗꯦ, ꯊꯣꯛꯂꯛꯄꯁꯨ ꯎꯗꯦ ꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯨꯟꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯣꯝꯗ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯕꯗꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯅꯥꯎꯅ ꯍꯧꯅ ꯂꯥꯎꯅ ꯀꯞꯂꯛꯄꯗꯒꯤ ꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯔꯤ ꯃꯊꯪ ꯄꯥꯎ ꯁꯟꯗꯣꯔꯛꯏ꯫ ꯑꯌꯨꯛ ꯉꯟꯇꯥꯒ ꯑꯣꯏꯔꯦ, ꯑꯩꯁꯨ ꯇꯨꯝ ꯍꯧꯒꯠꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯒꯤ ꯑꯩꯁꯨ ꯄꯥꯈꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯃꯔꯪ ꯆꯠꯇꯨꯅ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗꯨꯅ ꯀꯨꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ꯫ ꯏꯃꯥꯟꯅꯕꯤꯒꯤ ꯃꯁꯥꯗꯣ ꯂꯧꯊꯔꯕ ꯃꯇꯨꯡꯗ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔꯒ ꯄꯨꯊꯔꯛꯄꯗꯣ ꯉꯥꯏꯗꯨꯅ ꯂꯩ꯫ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯄꯨꯈꯠꯈ꯭ꯔꯤꯕꯗ ꯄꯨꯂꯤꯁ ꯑꯃꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯈꯨꯠꯇ ꯁꯨꯁꯥꯏꯗ ꯂꯦꯇꯔ ꯑꯃꯁꯨ ꯄꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯝꯂꯛꯏ꯫ ꯏꯃꯥꯟꯅꯕꯤꯅ ꯏꯔꯝꯂꯤꯕ ꯁꯨꯁꯥꯏꯗ ꯂꯦꯇꯔꯗꯣ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯨꯕ ꯃꯇꯝꯗ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯗꯨ ꯐꯥꯎꯕ ꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯝꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯦꯇꯔꯗꯣ ꯑꯩꯈꯣꯏꯗ ꯎꯠꯂꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯑꯁꯤꯅꯤ, ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯆꯦꯟꯅꯔꯛꯂꯕꯁꯨ ꯄ꯭ꯔꯨꯐ ꯑꯣꯏꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯗꯤ ꯄꯤꯔꯝꯃꯨ ꯌꯥꯗ꯭ꯔꯦ꯫ ꯄꯨꯂꯤꯁ ꯅꯨꯄꯥꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯒꯤ ꯑꯆꯦꯠꯄ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯪꯂꯤꯕꯗꯤ ꯑꯩ ꯈꯛꯇꯅꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯃꯥꯒ ꯀꯅꯥꯒ ꯈꯪꯅꯩ, ꯃꯥꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ꯫ ꯑꯩꯁꯨ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯏ꯫ ꯆꯦꯟꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡ ꯊꯥꯅꯔꯒ ꯑꯁꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯐꯥꯔꯒ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯄꯈꯪ ꯇꯧꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯕꯥꯅꯤ ꯄꯨꯟꯅ ꯆꯦꯟꯕꯖꯥꯠꯅꯤ꯫ ꯅꯨꯡꯗꯥꯡꯗ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯗꯁꯨ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤ꯫ ꯑꯩꯅ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒ ꯑꯩꯒ ꯆꯦꯜꯂꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯒ ꯅꯨꯡꯁꯤꯅꯔꯒ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯣ ꯑꯗꯨꯒꯤ ꯔꯤꯚꯦꯟꯁꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯅꯪꯉꯣꯟda ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯃꯤꯠ ꯄꯦꯟꯅ ꯎꯔꯦꯗꯅ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯃꯥꯟꯅꯕꯤꯗ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟ ꯇꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯄꯨꯂꯤꯁꯅ ꯍꯪꯕ ꯃꯇꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯕꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯊꯃꯣꯏꯗꯣ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯥꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯨꯁꯥꯏꯗ ꯂꯦꯇꯔꯗꯨ ꯏꯔꯝꯂꯒ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯕ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯂꯣꯏꯕꯒ ꯏꯃꯥꯟꯅꯕꯤꯒꯤ ꯃꯄꯥꯗꯨꯅ ꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯅꯨꯄꯥꯗꯨꯒꯤ ꯃꯊꯕꯥꯛꯇ ꯈꯣꯡꯄꯥꯛꯅ ꯀꯥꯎꯈꯤ꯫ ꯐꯨꯁꯨ ꯌꯥꯝꯅ ꯐꯨꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯈꯥꯝꯇꯣꯛꯏ꯫ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯐꯥꯔꯒ ꯄꯨꯈꯤ꯫ ꯀꯦꯁꯁꯨ ꯇꯧꯈꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯊꯛꯇ꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤꯗꯣ ꯁꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ
ꯃꯥ ꯈꯛꯇꯅꯤ ꯃꯥꯡꯖꯍꯧꯔꯤꯕ, ꯑꯗꯨꯕꯨ ꯏꯃꯥꯟꯅꯕꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯅꯨꯄꯤ ꯃꯊꯟꯗꯒ ꯄꯣꯛꯂꯦ, ꯌꯥꯝꯅꯁꯨ ꯐꯖꯅ ꯇꯧꯈꯤ꯫ ꯑꯩꯁꯨ ꯃꯥꯒ ꯄꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯑꯐꯕꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯁꯦ ꯈꯨꯠ ꯅꯥꯝꯃ ꯇꯦꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯊꯕꯛ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯏꯊꯟꯒꯗ ꯃꯥ ꯌꯥꯎꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯇꯧꯔꯨꯏ꯫ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯃꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯦ꯫ ꯀꯥꯎꯒꯦ ꯈꯜꯂꯒ ꯍꯦꯟꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕꯤ ꯏꯇꯥ ꯅꯪꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯂꯤꯊꯣꯛꯂꯤꯕꯁꯦ, ꯏꯇꯥ ꯅꯪꯅ ꯂꯥꯏꯔꯛꯄꯥꯛꯇꯒꯤ ꯅꯠꯇ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯇꯤꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯏꯇꯥꯅ ꯋꯥꯈꯤꯕꯗꯣ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯌꯔ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯧꯒꯦ ꯈꯜꯂꯒꯗꯤ ꯑꯁꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯌꯥꯝꯅ ꯐꯠꯇꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯥꯞꯁꯦ ꯃꯤ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯕꯁꯤꯅꯤ꯫ ꯃꯤ ꯍꯥꯠꯄꯒꯤ ꯄꯥꯞꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ パꯑꯃꯁꯨ ꯂꯩꯇꯦ꯫ ꯉꯥꯏꯍꯥꯛ ꯏꯀꯥꯏꯕ ꯄꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ, ꯄꯨꯟꯁꯤ ꯑꯃꯕꯨ ꯍꯦꯛꯇ ꯂꯃꯈꯥꯡꯗ ꯃꯥꯡꯍꯟꯕꯁꯦ ꯑꯁꯤꯗꯤ ꯐꯠꯇꯦ꯫ ꯄꯨꯟꯁꯤꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯡꯍꯟꯒꯦ ꯈꯟꯒꯅꯨ꯫ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯁꯤꯒꯨꯝꯕꯁꯦ꯫ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅꯁꯨ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯗꯨꯒ ꯄꯥꯡꯗꯕ ꯊꯃꯣꯏ ꯑꯣꯏꯒꯅꯨ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯅꯈꯣꯏꯗ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯂꯒ ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯅꯊꯧꯅꯥ ꯄꯥꯡꯒꯜ ꯍꯟꯒꯅꯨ꯫ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯇꯣꯞꯄ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕꯤ ꯑꯃꯒ ꯂꯩꯗꯨꯅ ꯃꯥꯒꯨꯝꯅ ꯍꯔꯥꯎꯅ ꯂꯩꯌꯨ꯫ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯀꯥꯏꯕꯗꯣ ꯄꯤꯌꯨ꯫ ꯁꯤꯔꯒ ꯏꯁꯥ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ꯫ ꯍꯤꯡꯅ ꯂꯩꯔꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯃꯟ ꯈꯨꯝꯕꯗꯣ ꯄꯦꯟꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫